आपके 10 मार दो सोने का कौन है सोने का पूरा बॉडी से बोल लेंगे वो भी लिखूं जाओ जगह Hi ma'am, ngasi ay siljar medical chattoinebako Green Hills side-uga adudo akhoi pupuse masa ngamdana leire ado hojik loisalliba chatke haina thokke taweba ado hayi akhoi pupudo mamangda singa mukbang tawrambado ado duga lakpadagi adui matungdagi ngamdabaneba adudana ado ajawra kamai tawido ay yenghalakke ma'amda ay hojik chatke tawi ma'am ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯒ꯭ꯔꯤꯟ ꯍꯤꯜꯁꯇ ꯑꯗꯣ ꯍꯧꯖꯤꯛ ꯌꯧꯔꯦ ꯃꯅꯨꯡ ꯆꯪꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯈꯩꯒ ꯐꯪꯅꯗꯅ ꯍꯧꯖꯤꯛ ꯃꯅꯨꯡ ꯆꯪꯉꯛꯏ ꯃꯣꯏꯒꯤ ꯁꯤꯒꯤꯗ ꯀꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯅꯤ ꯃꯅꯨꯡ ꯆꯪꯉꯛꯏꯅꯦ ꯍꯧꯖꯤꯛ ꯁꯤ ꯀꯥꯈꯠꯂꯒ ꯄꯨꯄꯨꯗꯗꯤ ICUꯗ ꯂꯩꯕꯅꯤꯅ ꯀꯥꯈꯠꯂꯛꯏꯅꯤ ꯍꯧꯖꯤꯛ ꯇꯝ ꯇꯧꯔꯒ ꯄꯨꯄꯨꯗꯣ ꯑꯗꯨꯒ ꯐꯪꯅꯕꯗꯤ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏ ICUꯗ ꯆꯪꯒꯦ ꯍꯥꯏꯅ ꯃꯊꯛ ꯀꯥꯈꯠꯀꯦ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯁꯦ ꯑꯩꯈꯣꯏ ꯃꯊꯛ ꯀꯥꯈꯠꯄ ꯍꯧꯔꯦ ꯃꯊꯛꯇ ꯀꯥꯈꯠꯂꯤꯅꯦ ꯍꯧꯖꯤꯛ ICU ꯇꯥꯟꯅ ꯆꯠꯇꯣꯏꯅꯦꯕ ꯈꯔ ꯋꯥꯏ ꯍꯥꯏꯁꯤꯅꯦ ꯁꯤꯔꯤꯁꯦ ꯐꯖꯅ ꯋꯥꯡꯉꯦ ꯀꯩ ꯍꯥꯏꯅꯤ ꯁꯤꯔꯤ ꯀꯥꯕꯗ ꯈꯣꯡꯒ ꯂꯩꯍꯧꯗꯣꯏ ꯇꯧꯋꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯒ ꯑꯩꯒꯅꯦꯕ ꯁꯤ ICU ꯌꯧꯔꯦ ꯑꯗꯣ ꯌꯦꯡꯕꯗꯤ ꯐꯪꯗ꯭ꯔꯦ ꯌꯦꯡꯕꯗꯤ ꯎꯗ꯭ꯔꯦꯕꯀꯣ ꯄꯤꯗꯦꯕ ꯃꯣꯏꯅ ꯍꯣꯔꯦꯟ ꯄꯨꯡ 5ꯗ ꯄꯤꯅꯤ ꯍꯥꯏꯅ ꯑꯗꯩ ꯊꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯐꯝꯕꯗ ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕ ꯉꯥꯛꯇꯪ ꯐꯝꯕꯗꯨꯒ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯒ ꯑꯩꯒ ꯉꯥꯛꯇꯪ ꯐꯝꯕꯗ ꯑꯩꯈꯣꯏꯅ ꯐꯝꯃꯤꯅꯦꯕ ꯑꯩꯈꯣꯏ ꯄꯨꯄꯨ ꯈꯔ ꯐꯔꯦ ꯍꯥꯏꯅ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯐꯝꯃꯤꯅꯦꯕ ꯑꯩꯈꯣꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯕꯥꯔꯣꯒꯤ ꯑꯗꯨꯋꯥꯏꯗꯨꯒ ꯕꯥꯔꯣꯗꯤ ꯍꯦꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯂꯥꯎ ꯆꯥꯒꯦ ꯇꯧꯔꯤꯅꯦꯕ ꯄ꯭ꯂꯥꯎꯒ ꯑꯗꯣ ꯀꯩꯅꯣꯒ ꯀꯩ ꯍꯥꯏ ꯇꯟ ꯄꯔꯣꯊꯥ ꯑꯗꯣ ꯍꯥꯟꯅ ꯄ꯭ꯂꯥꯎ ꯆꯥꯊꯣꯛꯀꯦ ꯇꯧꯔꯤꯅꯤ ꯄ꯭ꯂꯥꯎꯗ ꯑꯣꯏꯅ ꯆꯥꯔꯦ ꯄꯔꯣꯊꯥꯁꯦ ꯃꯊꯪ ꯀꯩꯅꯣ ꯇꯧꯔ ꯆꯥꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯄꯨꯄꯨꯗꯣ ꯈꯔ ꯐꯔꯦ ꯍꯥꯏꯅ ꯈꯔ ꯍꯥꯏꯗꯤ ꯅꯣꯛ ꯈꯣꯠꯇꯅ ꯇꯧꯔꯨꯏꯅꯦꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯆꯥꯛꯇꯣ ꯄꯨꯔꯛꯇ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜꯗ ꯄ꯭ꯂꯥꯎ ꯑꯣꯏꯅ ꯆꯥꯔꯦꯕ ꯅꯣꯡꯃꯇꯪ ꯀꯩꯅꯣ ꯆꯥꯕꯩ ꯅꯣꯡꯃꯇꯪ ꯂꯩꯗꯣꯏꯅꯤꯅ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯝ ꯄ꯭ꯂꯥꯎ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤ ꯈꯨꯂꯥꯏ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯌꯥꯝ ꯍꯥꯎꯗꯣꯏꯕ ꯃꯣꯏ ꯏꯟꯖꯥꯡꯗꯨ ꯃꯣꯏ ꯏꯟꯖꯥꯡ ꯇꯤꯜꯍꯧ ꯆꯅꯝꯒ ꯍꯥꯞꯇ ꯃꯥꯜꯂꯦꯅꯦ ꯅꯠꯇ꯭ꯔꯥ ꯃꯣꯏ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯍꯥꯞꯄꯦ ꯃꯣꯏꯁꯦ ꯑꯂꯨꯒ ꯍꯥꯞꯄꯣꯏꯗ꯭ꯔꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯐꯝꯕꯁꯦ ꯌꯥꯝ ꯐꯪꯉꯝꯒꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯅꯣꯡꯃ ꯐꯖꯅ ꯐꯪꯉꯝꯒꯅꯤꯀꯣ ꯑꯩ ꯆꯥꯔꯦ ꯆꯥꯅꯤꯡꯕ꯭ꯔꯥ
ใช่ไหมไม่ได้บอกน้องจังเลยไม่จังกันดิไม่จังจันพูดจังดีไม่จังดีไปดูจ้าแบบเป็นจังเหมือนกันไอ้ลุงไม่ได้เพราะมันต้องจังกันนี่อะไรจะแบบนั้นเป็นอะไรนะไม่ได้ไม่จังจริงจังแย่อันนี้จังดีกว่านะไม่ถึงคนที่จังใจไอ้เสียไม่สนใจกันฉันเด็กเอาลงไปกระทันดิน่าสนใจกันเนี่ยเราแบบนั้นเราบ้าเลยนะSini ako na chava. Madam tani ba ko na pudo hati harapare ko le ana. Isinaw nung ay na do ko na layo ni ba. Do po pudo di fatre. Dung ay te po lai ta ba fa na. Video su yam na lo ngam ho tre. Hadi. Num kya ni. Lo ngam ho tre video su. Tôi có hơi ICU đã có khả năng ICU đã cấp lại này vậy. Mà cái số hay đặc lấy về làm nhà tôi kia có một hai đi nung thang ta và cái nung thang gì sao cái nông cha và lại này mà hơi sẽ cái nó mai thành ra nhá giờ phải cho nên là tụi passport đó sẽ hai đi mà cha hotel mà cha lấy đó ở đây coi tụi cha và lạc bên này và rồi là cái nó ra này và cha và đây cho mình có thể nào được bị cái Horen hai gitu. Jika lollipop itu namanya cerita ni biar aku dengar je. Kalau ada jatuh, mana ada sana ini. Hảo như vậy nhỉ? Chắc có gian nào vậy? Gian nào vậy? Có salo. Nang maksud nama nang maksud kan? Nah. Ayo jaga. Ayah. Sawan ở má bố. Ra bà. Đây room na sang nghe ba. Room na sang ngáp pháp mini ba ni. Nang tara na koi basana ga iga bagi mama na ba kai na biya koi mai mari ni ba. Lai ra. Sini biya ko na lai ba ida. Siya na nungalay ba nungala ka niya ba mamli da pang ani hôm nay da sini mi am nungala ka pupudo lay kire ba ado nungai ti ko pupulay da ba do maki video matiga ay na mahong ba do kay na itang pa da ado na mahong ni sini mi am sini last way mi am sini video si matang ilusyan lagi